ꯑꯍꯥꯟꯕꯗ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯏꯁꯥ ꯏꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯒꯦ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯇꯥꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯅꯩꯅꯖꯒꯅꯤ꯫ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯖꯥꯟꯅꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯦ꯫ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯅꯍꯥꯛꯀ ꯂꯝꯆꯠ ꯃꯥꯟꯅꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯞꯇ ꯇꯥꯈꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯅꯩꯅꯖꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯄꯥꯞ ꯆꯠꯂꯕ ꯅꯥꯏꯅ ꯉꯥꯡꯕꯗꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯧꯁꯤꯡꯅ ꯑꯣꯏꯗꯗꯨꯅ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯉꯥꯡꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯃꯈꯣꯏꯗꯁꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯕꯨ ꯐꯖꯅ ꯚꯥꯞ ꯇꯥꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯇꯝꯈꯔꯦ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯒꯦ ꯍꯥꯏꯕ, ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ, ꯑꯗꯨꯒ ꯏꯁꯣꯔꯅ ꯏꯞꯀ ꯑꯗꯥꯝꯗ ꯀꯔꯤ ꯌꯥꯊꯪ ꯄꯤꯈꯤꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯈꯔꯦ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯁꯤ, ꯏꯁꯣꯔꯅ ꯏꯞ ꯑꯗꯥꯝꯕꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯏꯗꯦꯟ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯝꯃꯦ꯫ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯀꯔꯤ ꯌꯥꯊꯪ ꯄꯤꯈꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯍꯩꯔꯣꯟ 2ꯒꯤ 15ꯗ 15, 13, 13ꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ꯫ ꯇꯣꯜꯂꯕꯅ ꯅꯥꯏꯅ ꯄꯥꯖꯔꯛꯀꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯕꯨ ꯏꯗꯦꯟ ꯀꯧꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯗꯨ ꯀꯣꯏꯅꯅꯕ ꯂꯩꯍꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯟ ꯈꯨꯗꯤꯡꯗꯒꯤ ꯃꯍꯩ ꯆꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯐ ꯐꯠꯇꯒꯤ ꯂꯧꯁꯤꯡꯒꯤ ꯎꯄꯥꯟꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯃꯍꯩꯗꯨ ꯆꯥꯐꯔꯣꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯎꯄꯥꯟꯁꯤꯒꯤ ꯃꯍꯩꯗꯨ ꯆꯥꯔꯨꯕ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯏꯞ-ꯑꯗꯥꯝꯗ ꯑꯍꯥꯟꯕ ꯄꯤꯈꯤꯕ ꯌꯥꯊꯪꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯗꯦꯟ ꯂꯩꯀꯣꯜꯗ ꯍꯧꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯄꯥꯟꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯆꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯐ ꯐꯠꯇ ꯈꯪꯅꯤꯡꯉꯥꯏꯒꯤ ꯊꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯆꯥꯒꯅꯨ ꯍꯥꯏꯅ ꯏꯞ-ꯑꯗꯥꯝꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯥꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯤꯟ-ꯏꯅꯥꯎꯁꯦ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯈꯔ ꯅꯩꯅꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯏꯁꯣꯔꯅ, ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯆꯥꯒꯅꯨ ꯍꯥꯏꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯏꯗꯦꯟꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯔꯤꯒꯤꯗꯃꯛ ꯊꯥꯔꯝꯃꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯀꯤꯔꯒ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯝꯃꯝꯕꯅꯤ꯫ ꯃꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯍꯧꯗꯨꯅ ꯂꯩꯒꯗꯕ ꯎ ꯄꯥꯝꯕꯤꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔ ꯃꯈꯣꯏꯕꯨ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ, ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯥ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤꯗꯃꯛ ꯊꯝꯃꯝꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯈꯣꯏꯗꯁꯨ ꯍꯥꯟꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯩꯇꯥꯟ ꯀꯧꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯒꯗ ꯂꯥꯟ ꯍꯧꯈꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯅꯕ, ꯅꯈꯣꯏꯕꯨ ꯑꯊꯦꯝꯕꯗ ꯇꯥꯅꯕ, ꯅꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯥꯡꯖꯧꯅꯅ ꯑꯗꯥꯝꯗ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯃꯤꯟꯅꯧ, ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯥꯗꯣꯛꯅꯒꯅꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪꯗꯨ ꯄꯤꯈꯤ꯫ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯩꯇꯥꯟꯅ
ꯏꯞꯄꯨ ꯊꯦꯝꯈꯤꯕꯒꯦ ꯑꯗꯨꯅ ꯁꯩꯇꯥꯅꯁꯨ ꯏꯞꯀ ꯑꯗꯥꯝꯒ ꯊꯦꯝꯅꯤꯡꯉꯥꯏꯒꯤ ꯃꯈꯣꯏꯕꯨ ꯄꯥꯞꯇ ꯇꯥꯍꯟꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯁꯩꯇꯥꯅ ꯏꯞꯄꯨ ꯊꯦꯝꯈꯤꯒꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯏꯞꯁꯦ ꯃꯊꯟꯇ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯣꯉꯥꯟꯅ ꯆꯠꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯐ ꯐꯠꯇ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯣ ꯑꯇꯩ ꯎꯄꯥꯝꯕꯤꯗꯒꯤꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯣ ꯌꯥꯝ ꯐꯖꯕ ꯍꯦꯜꯂꯤ ꯃꯤꯠꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯃꯥꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯁꯩꯇꯥꯅ ꯃꯁꯤꯗꯤ ꯃꯍꯥꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯞꯇ ꯇꯥꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯁꯨꯃꯥꯏꯅ ꯃꯍꯥꯛꯅ ꯀꯔꯤ ꯃꯦꯗꯤꯌꯝ ꯁꯤꯖꯤꯟꯅꯈꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛ ꯕꯥꯏꯕꯜꯗꯒꯤ ꯄꯥꯖꯔꯛꯀꯦ ꯑꯗꯨꯅ ꯃꯩꯍꯧꯔꯣꯟ ꯖꯦꯅꯦꯁꯤꯁ 3ꯒꯤ 1ꯗꯒꯤꯅ 6ꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯁꯤ 3ꯒꯤ 1ꯗꯒꯤꯅ 6 ꯐꯥꯎ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯦꯡꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯁꯦꯝꯕꯤꯈꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯟ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯊꯤꯕ ꯍꯦꯜꯂꯝꯃꯤ ꯂꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯂꯤꯟꯗꯨꯗ ꯈꯨꯝꯂꯝꯃꯤ ꯍꯤꯡꯒꯣꯜꯁꯤꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎꯄꯥꯟꯁꯤꯒꯤ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯃꯍꯩ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯗꯤ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛꯄ ꯐꯥꯎꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯊꯪꯗꯨ ꯍꯤꯛꯇꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯏ ꯂꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯅꯈꯣꯏ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯅꯈꯣꯏꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯍꯩꯗꯨ ꯍꯦꯛ ꯆꯥꯕꯒ ꯅꯃꯤꯠ ꯄꯥꯡꯂꯛꯀꯅꯤ ꯑꯗꯨꯒ ꯑꯐ ꯐꯠꯇ ꯑꯅꯤꯃꯛ ꯈꯪꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯌꯥꯝꯅ ꯐꯖꯅ ꯈꯪꯉꯤ ꯎꯍꯩꯗꯨ ꯆꯥꯕꯗ ꯀꯥꯟꯅꯩ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯁꯤꯡꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯃꯃꯤꯠꯅ ꯌꯦꯡꯕꯗ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯆꯥꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯈꯔ ꯍꯦꯛꯂꯒ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯈꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯗꯨ ꯆꯥꯈꯤ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟꯒꯤ 3ꯒꯤ 1ꯗꯒꯤꯅ ꯑꯩꯈꯣꯏꯅ 6 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯁꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯟ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯍꯥꯟꯕꯗ ꯄꯥꯞ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯥꯜꯂꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗ ꯗꯥꯏꯃꯟꯒꯨꯝꯅ ꯃꯅꯤꯃꯨꯛꯇꯥꯒꯨꯝꯅ ꯂꯪꯅ ꯄꯥꯏꯔꯝꯃꯤ ꯍꯥꯏ ꯌꯥꯝꯅ ꯐꯖꯕ ꯖꯤꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯊꯤ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯩꯇꯥꯅ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯔꯝꯗꯤ ꯂꯤꯟ ꯍꯥꯏꯕꯁꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯁꯩꯇꯥꯅ ꯂꯤꯟꯗ ꯆꯪꯉꯒ ꯂꯤꯟꯅ ꯋꯥ ꯉꯥꯡꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯏꯞꯇ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯅꯈꯣꯏꯅ ꯏꯁꯣꯔꯅ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯍꯪꯉꯤ ꯑꯗꯨ ꯅꯨꯄꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯩꯁꯤꯡ ꯍꯦꯛꯂꯒ ꯆꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯍꯩꯗꯤ ꯆꯥꯕ ꯌꯥꯗꯦ ꯁꯣꯛꯁꯨ ꯁꯣꯛꯀꯅꯨ ꯍꯥꯏ ꯑꯗꯨꯒ ꯁꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯥꯈ꯭ꯔꯦ ꯏꯁꯣꯔꯅ ꯏꯞꯀ ꯑꯗꯥꯝꯒꯗ ꯌꯥꯊꯪ ꯄꯤꯈꯤꯕꯗꯤ ꯎꯍꯩꯗꯨ ꯆꯥꯒꯅꯨ ꯆꯥꯕ ꯃꯇꯝꯗ ꯁꯤꯒꯅꯤ ꯍꯥꯏꯕꯅꯤ ꯁꯣꯛꯀꯅꯨ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯏꯞꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯅ ꯏꯞꯅ ꯏꯁꯣꯔꯅ ꯁꯣꯛꯀꯅꯨ ꯍꯥꯏ ꯁꯣꯛꯄꯗꯁꯨ ꯁꯤꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯤꯟꯗꯨꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯎꯄꯥꯝꯕꯤꯗꯨꯗ ꯀꯥꯔꯒ ꯂꯩꯕꯅꯤ ꯂꯤꯟꯗꯨꯅ ꯍꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯣꯛꯑꯦ ꯎꯄꯥꯝꯕꯤꯁꯦ ꯁꯣꯛꯑꯦ ꯑꯩꯗꯤ ꯃꯍꯩꯗꯣ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯍꯩꯗꯣ ꯆꯥꯕꯗꯒꯤ ꯑꯩ ꯂꯤꯟ ꯍꯥꯏꯕ ꯑꯩꯁꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯅꯤ ꯂꯤꯟ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯃꯃꯥꯡꯗ ꯅꯈꯣꯏ ꯋꯥ ꯉꯥꯡꯕ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯇꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯎꯍꯩꯁꯦ ꯆꯥꯕꯗꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯑꯩ ꯁꯣꯛꯑꯦ ꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯍꯩꯁꯦ ꯆꯥꯒꯅꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯅꯈꯣꯏꯗ
ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯏꯞꯇ ꯍꯪꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯤꯟꯗꯨꯅ ꯁꯩꯇꯥꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯥꯏ ꯈꯪꯉꯦ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯎꯍꯩꯁꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯥꯈꯤꯕ ꯇꯥꯔꯗꯤ ꯅꯈꯣꯏ ꯃꯤꯠ ꯄꯥꯡꯒꯅꯤ ꯅꯈꯣꯏ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯒꯅꯤ ꯅꯈꯣꯏ ꯑꯐ ꯐꯠꯇ ꯈꯪꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯃꯥꯒ ꯃꯥꯟꯅꯍꯟꯅꯤꯡꯗꯕꯒꯤ ꯏꯁꯣꯔꯒꯨꯝꯅ ꯅꯈꯣꯏ ꯁꯤꯡꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤꯒꯤ ꯃꯍꯩꯁꯦ ꯆꯥꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯁꯩꯇꯥꯟꯒꯤ ꯅꯝꯊꯥꯛꯇ ꯏꯞ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯊꯥꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯗꯨ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯤꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯎꯍꯩꯁꯦ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯐꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯤꯠꯅ ꯌꯦꯡꯕꯗꯁꯨ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯎꯍꯩꯁꯦ ꯆꯥꯔꯒ ꯃꯍꯥꯛꯄꯨ ꯁꯤꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯃꯍꯩ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯒꯦ ꯈꯜꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯂꯤꯟꯗꯨꯅ ꯏꯞꯇꯨꯗ ꯎꯍꯩꯗꯣ ꯃꯥꯅ ꯍꯦꯛꯑꯒ ꯊꯥꯗꯕꯤꯔꯝꯃꯤ ꯆꯥꯎ ꯃꯁꯤꯒꯤ ꯎꯍꯩꯁꯦ ꯑꯅ ꯏꯞꯇꯨꯅ ꯑꯍꯥꯟꯕꯗ ꯁꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯁꯤꯒꯅꯦꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯆꯥꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯔ ꯑꯃꯁꯨ ꯍꯦꯛꯑꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯅꯪꯁꯨ ꯆꯥꯔꯕꯅꯤꯅ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯨ ꯄꯤꯔꯝꯃꯤ ꯑꯗꯥꯝꯅꯗꯤ ꯈꯪꯉꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯎꯍꯩꯁꯦ ꯃꯍꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯝꯃꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯩꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯅꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯁꯤꯔꯒꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯍꯥꯛ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯇꯤ ꯈꯪꯅ ꯈꯪꯅ ꯆꯥꯕꯅꯤ ꯑꯗꯥꯝꯕꯨꯗꯤ ꯃꯍꯥꯛ ꯅꯝꯊꯥꯛ ꯇꯧꯕ ꯅꯠꯇꯦ ꯏꯞꯅ ꯃꯍꯥꯛ ꯅꯝꯊꯥꯛ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯁꯤ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯁꯦ ꯆꯥꯈꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯂꯤꯟ ꯑꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯩꯇꯥꯟꯅ ꯂꯤꯟꯒꯤ ꯁꯧꯂꯣꯟ ꯂꯧꯗꯨꯅ ꯂꯤꯟꯅ ꯋꯥ ꯉꯥꯡꯕ ꯁꯥꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯏꯁꯣꯔꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯎꯍꯩ ꯑꯗꯨ ꯆꯥꯈꯤꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯆꯥꯔꯕ ꯃꯇꯨꯡꯗꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯐꯣꯜ ꯑꯗꯨ ꯐꯪꯕ ꯉꯝꯈꯤ ꯄꯥꯞꯀꯤ ꯃꯍꯩ ꯑꯗꯨ ꯃꯈꯣꯏꯅ ꯑꯃꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯃꯈꯣꯏꯗ ꯑꯍꯥꯟꯕ ꯃꯇꯝꯗ ꯄꯥꯞ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯑꯉꯧꯕ ꯃꯉꯥꯜꯅ ꯐꯖꯈ꯭ꯔꯕ ꯃꯉꯥꯜꯅ ꯃꯈꯣꯏ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯉꯥꯜ ꯑꯗꯨ ꯂꯥꯞꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯃꯒ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯃꯥꯡꯉꯩꯗꯗꯤ ꯏꯟꯗꯤꯌꯟꯒꯤ ꯂꯩꯀꯣꯜꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯏꯪꯕ ꯑꯁꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯐꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯏꯪꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯈꯣꯏ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯤꯡꯒꯣꯜꯁꯤꯗ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯏꯊꯕ ꯂꯩꯇꯕ ꯂꯩꯁꯤꯡ ꯑꯗꯨꯒ ꯎꯅꯥ ꯀꯦꯟꯕ ꯂꯩꯇꯕꯗꯣ ꯏꯁꯣꯔꯅ ꯀꯦꯜꯍꯜꯂꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯥꯞ ꯇꯧꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯉꯥꯜ ꯑꯗꯨ ꯃꯈꯣꯏꯅ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯤꯛ ꯂꯤꯞ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯕꯣꯡ ꯃꯅꯥ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯈꯣꯏ ꯐꯤ ꯇꯨꯔꯒ ꯃꯈꯣꯏꯒꯤ ꯐꯤ ꯁꯦꯠꯇꯨꯅ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕ ꯑꯗꯨ ꯀꯣꯟꯅꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯍꯦꯛ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯏꯞꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯔꯒꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯏꯞꯅ ꯄꯥꯞ ꯇꯧꯕ ꯑꯗꯨꯒꯤ ꯐꯣꯜꯅ ꯑꯩꯈꯣꯏꯅ ꯁꯥꯞ ꯍꯥꯏꯕꯗꯣ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯍꯦꯛ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯁꯔꯒꯗꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟ ꯏꯞꯀ ꯁꯩꯇꯥꯟꯒ ꯑꯗꯨꯒ ꯑꯗꯥꯝꯒꯤ ꯂꯥꯟ ꯁꯩꯇꯥꯟꯅ ꯃꯈꯣꯏꯗꯨ ꯊꯦꯝꯃꯒ ꯄꯥꯞ ꯇꯧꯍꯟꯅꯤꯡꯉꯥꯏꯒꯤ ꯍꯣꯠꯅꯕ ꯂꯥꯟ ꯑꯗꯨꯗ ꯁꯔꯒꯗꯨꯁꯤꯡ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯆꯪꯖꯔꯝꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯃꯔꯛ ꯊꯠꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨ ꯃꯈꯣꯏ ꯀꯔꯤꯁꯨ ꯆꯪꯈꯤꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ
ꯃꯍꯥꯛꯃꯛꯀꯤ ꯁꯛꯇꯝꯗ ꯃꯍꯥꯛꯀ ꯂꯝꯆꯠ ꯃꯥꯟꯅꯅ ꯁꯦꯝꯕꯤꯈꯤꯕ, ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯁꯦꯝꯕꯤꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯅꯁꯨ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯔꯕ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯟꯅꯕ ꯃꯇꯝꯗ ꯀꯩꯗꯧꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯕꯨ ꯄꯥꯞꯇꯒꯤ ꯀꯟꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔ ꯅꯠꯇ꯭ꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ, ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯅ ꯁꯤꯕꯗꯣ ꯑꯗꯨꯗꯒꯤ ꯀꯟꯅꯕ ꯎꯄꯥꯏꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯆꯥꯅꯨꯄꯥꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯏꯄꯥ ꯏꯁꯣꯔꯗ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯆꯠꯂꯒ ꯃꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯔꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔꯅ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯀꯟꯅꯤꯡꯉꯥꯏꯒꯤ ꯎꯄꯥꯏꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯁꯔꯒꯗꯨꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯁꯔꯒꯗꯨꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯏꯅ ꯁꯤꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯄꯥꯞꯇ ꯇꯥꯈꯤꯕ ꯑꯁꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯃꯜꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯏꯁꯣꯔꯒ ꯃꯥꯟꯅꯕ ꯑꯃꯅ ꯇꯧꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯅꯩꯔꯛꯄꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯩꯅꯁꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯑꯁꯤꯅ ꯀꯔꯤ ꯐꯣꯜ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟꯒꯤ ꯆꯦꯞꯇꯔ 3 ꯃꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯔꯣꯏ, ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯑꯣꯏꯅ ꯁꯝꯂꯞꯅ ꯂꯤꯖꯔꯒꯦ꯫ 9ꯗꯒꯤꯅ ꯑꯩꯈꯣꯏꯅ 10 ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯥꯔꯒꯗꯤ ꯑꯁꯨꯝ ꯈꯪꯒꯅꯤ꯫ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯞ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯏꯁꯣꯔꯒ ꯍꯥꯏꯕꯁꯦ ꯃꯥꯏꯒ ꯃꯥꯏꯊꯣꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯥꯏꯊꯣꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ, ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯤꯔꯝꯃꯤꯀꯣ꯫ ꯑꯗꯨꯒ ꯑꯗꯥꯝ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯥꯝꯅ ꯈꯨꯝꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯐꯤ ꯊꯣꯡꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯀꯤꯕꯅꯀꯣ ꯑꯩꯈꯣই ꯂꯣꯠꯆꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯁꯣꯔꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯅ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯆꯥꯔꯨꯔꯕ꯭ꯔꯥ? ꯑꯗꯨ ꯃꯇꯝꯗ ꯑꯗꯥꯝꯅ ꯑꯩ ꯂꯥꯜꯂꯦ ꯏꯁꯣꯔ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ, ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯁꯦꯝꯕꯤꯕ, ꯑꯩꯒꯤ ꯂꯣꯏꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯦꯝꯕꯤꯕ ꯅꯨꯄꯤꯁꯦ ꯃꯁꯤꯅ ꯄꯤꯗꯨꯅ ꯑꯩ ꯆꯥꯔꯨꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ, ꯅꯍꯥꯛꯅ ꯁꯦꯝꯕꯤꯕ ꯂꯤꯟꯗꯣ ꯃꯗꯨꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯟ ꯑꯗꯣ ꯍꯥꯏꯗꯣꯛꯆꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯊꯪꯊꯅꯔꯝꯃꯤ꯫ ꯑꯗꯥꯝꯅ ꯏꯁꯣꯔꯗ ꯃꯔꯥꯟ ꯁꯤꯕꯅꯤ, ꯅꯪꯅ ꯏꯞꯁꯦ ꯁꯦꯝꯕꯤꯗꯨꯅ ꯑꯩ ꯄꯥꯞ ꯇꯧꯕꯅꯤ꯫ ꯏꯞꯅ ꯑꯃꯨꯛ ꯏꯄꯥ ꯏꯁꯣꯔꯗ ꯃꯔꯥꯟ ꯁꯤꯕꯅꯤ, ꯅꯍꯥꯛꯅ ꯂꯤꯟ ꯑꯁꯤ ꯁꯦꯝꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯞ ꯇꯧꯕꯅꯤ, ꯄꯥꯞ ꯇꯧꯍꯟꯕꯁꯤ ꯅꯍꯥꯛꯅꯅꯤ ꯍꯥꯏꯅ ꯅꯥꯀꯣꯏꯅꯅꯀꯣ ꯏꯁꯣꯔꯗ ꯃꯔꯥꯟ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯄꯥꯞ ꯇꯥꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯂꯕꯕꯨꯗꯤ ꯐꯔꯝꯒꯗꯕ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯔꯥꯟ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯃꯩꯊꯪꯗ ꯏꯁꯣꯔꯅ ꯂꯤꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯞ ꯇꯥꯍꯟꯕ ꯃꯔꯝꯅ ꯅꯍꯥꯛ ꯑꯍꯥꯟꯕꯗ ꯄꯥꯏꯗꯨꯅ ꯆꯠꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯕꯨꯛꯅ ꯁꯤꯠꯂꯒ ꯆꯠꯄ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯇꯤꯟ ꯀꯥꯡ, ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯅꯍꯥꯛ ꯆꯥꯔꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯁꯥꯞ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯅꯪꯅ ꯂꯤꯟꯗꯨꯅ ꯍꯥꯏꯕ ꯅꯪ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯎꯍꯩꯗꯨ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯅꯪ ꯌꯥꯝꯅ ꯑꯋꯥ ꯑꯅꯪ ꯌꯥꯝꯅ ꯈꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯅ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯁꯥꯞ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯥꯝꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯁꯥꯞ ꯄꯤꯔꯝꯃꯤ, ꯅꯪꯅ ꯄꯥꯞ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯑꯩꯅ ꯁꯥꯞ ꯇꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ
ꯅꯪꯒꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯪ ꯊꯕꯛ ꯁꯨꯔꯒ ꯆꯥꯒꯅꯤ, ꯅꯪ ꯍꯨꯃꯥꯡ ꯇꯥꯔꯒ ꯅꯪꯒꯤ ꯆꯥꯅꯕ ꯄꯨꯟꯁꯤ ꯑꯗꯨ ꯇꯥꯟꯒꯅꯤ. ꯑꯗꯨꯅ ꯅꯪꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡ, ꯆꯥꯍꯩꯗꯕ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯍꯧꯔꯛꯂꯒꯅꯤ. ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯕꯥꯛꯇꯒꯤ ꯁꯦꯝꯕꯅꯤ, ꯅꯪꯅ ꯁꯤꯕ ꯃꯇꯝꯗ ꯂꯩꯕꯥꯛꯇ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯅꯪ ꯂꯩꯔꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯊꯪꯗꯒꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯦꯀꯣ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯏꯗꯦꯟ ꯒꯥꯔꯗꯦꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯌꯦꯡꯁꯤ ꯋꯥꯔꯤꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯏꯐꯀ ꯑꯗꯥꯝꯒꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯒꯤ ꯐꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯐꯣꯜ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯣ ꯄꯥꯡꯂꯝꯃꯤ. ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯂꯝꯃꯤ. ꯃꯈꯣꯏꯁꯦ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕꯁꯦ ꯑꯐꯕꯇ ꯑꯐꯕ ꯈꯛꯇꯪ ꯑꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯠꯇꯕ ꯐꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯪꯂꯒꯅꯤ. ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯐꯤ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯍꯥꯟꯕ ꯁꯥꯞ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯥꯞꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯥꯞ ꯐꯪꯉꯦ. ꯍꯥꯏꯔꯤꯕ ꯁꯥꯞꯁꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯅꯥꯏꯔꯦ. ꯑꯗꯨꯒ ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯗꯨꯅ ꯁꯤꯕ ꯅꯥꯏꯔꯦ. ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯥ ꯁꯟ ꯖꯤꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛꯀ ꯅꯥꯄꯤ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯄꯥꯞ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯦ ꯀꯩꯗꯧꯔꯤ? ꯂꯣꯏꯅꯃꯛ ꯃꯈꯣꯏ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯑꯣꯏꯔꯝꯃꯦ. ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇꯁꯨ ꯃꯈꯣꯏꯅ ꯂꯥꯟ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯦ. ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯏꯞ ꯑꯗꯝꯅ ꯇꯧꯕꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒ ꯁꯥꯁꯤꯡ ꯍꯥꯏꯕꯁꯤꯁꯨ ꯁꯥꯞ ꯇꯧꯈꯤ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯁꯨ ꯁꯥꯞ ꯇꯧꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯏꯗꯦꯟ ꯒꯥꯔꯗꯦꯟ ꯑꯗꯨ ꯃꯈꯣꯏ ꯃꯥꯡꯈꯤꯔꯝꯃꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ. ꯄꯥꯞ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯄꯥꯞ ꯍꯥꯏꯕꯁꯤꯅ ꯃꯔꯛꯀꯤ ꯃꯔꯤꯗ ꯀꯔꯤ ꯑꯌꯦꯠꯄ ꯄꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ. ꯑꯥꯏꯖꯥꯌꯥ 59:2ꯗ ꯍꯥꯏ, ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯅꯈꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯍꯜꯂꯦ. ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯅꯈꯣꯏꯒꯤ ꯄꯊꯅꯥ ꯑꯗꯨ ꯏꯁꯣꯔꯅ ꯇꯥꯕꯤꯒꯗꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯂꯩꯊꯣꯛꯍꯜꯂꯦ. ꯏꯆꯤꯟꯅꯥꯎꯁꯥ, ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯣꯔꯒ ꯇꯥꯏꯕꯪ ꯃꯤꯒ ꯍꯥꯟꯅ ꯑꯃꯠꯇ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ. ꯃꯔꯝꯗꯤ ꯄꯥꯞ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯥꯞ ꯍꯥꯏꯕꯁꯤ ꯂꯦꯞꯄ ꯉꯝꯗꯦ. ꯄꯥꯞ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯁꯦ ꯆꯥꯛꯊꯩ. ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯦ ꯂꯩꯔꯝꯃꯤ. ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ. ꯑꯗꯨꯅ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯝꯅ ꯏꯁꯣꯔꯒ ꯃꯥꯒꯤ ꯑꯣꯟꯊꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈꯤꯔꯝꯃꯤ ꯏꯁꯣꯔꯅ. ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ, ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯄꯥꯞ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯦ ꯏꯗꯦꯟ ꯒꯥꯔꯗꯦꯟꯗꯒꯤ ꯃꯈꯣꯏꯁꯦ ꯇꯥꯟꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ. ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟ 3:22ꯗꯒꯤꯅ 24ꯐꯥꯎ ꯑꯩꯈꯣꯏꯅ ꯊꯨꯅ ꯄꯥꯔꯛꯀꯦ. ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ. 22ꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯨꯝꯂꯦ. ꯃꯍꯥꯛ ꯑꯐ ꯐꯠꯇ ꯑꯅꯤꯃꯛ ꯈꯪꯂꯦ. ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯐꯪꯅ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤꯒꯤ ꯃꯍꯩꯗꯨ ꯍꯦꯛꯇꯨꯅ ꯆꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯂꯣꯏꯗ꯭ꯔꯥ? ꯃꯔꯝꯁꯤꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯏꯗꯦꯟꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯃꯍꯥꯛꯄꯨ ꯁꯥꯕꯤꯈꯤꯕ ꯃꯥꯂꯦꯝꯁꯤꯒꯤ ꯎꯐꯨꯜꯂꯛꯇꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯔꯨꯅꯕ ꯇꯥꯟꯊꯣꯛꯈꯤ. ꯏꯕꯨꯡꯉꯣꯅ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯦ. ꯑꯗꯨꯒ ꯏꯗꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯏꯕꯨꯡꯉꯣꯅ ꯀꯨꯔꯨꯕꯤꯝ ꯑꯃꯗꯤ ꯅꯣꯡꯊꯥꯡꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯃꯩꯉꯥꯟꯒꯨꯝꯅ ꯂꯪꯍꯟꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯁꯤꯗꯌꯥ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯉꯥꯛꯈꯤ. ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯏꯗꯦꯟ ꯒꯥꯔꯗꯦꯟꯗꯒꯤ ꯇꯥꯟꯊꯣꯛꯏꯗꯣ? ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯔꯦ. ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒ ꯏꯗꯦꯟ ꯒꯥꯔꯗꯦꯟꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯍꯤꯡꯕꯒꯤ ꯎꯄꯥꯝꯕꯤꯒꯤ ꯃꯍꯩꯗꯣ ꯃꯈꯣꯏ ꯆꯥꯒꯅꯤ. ꯄꯥꯞ ꯇꯧꯔꯒꯁꯨ ꯑꯗꯨꯒꯤ ꯎꯍꯩꯗꯣ ꯑꯗꯨꯝ ꯆꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯨꯡꯁꯤ ꯁꯤꯔꯣꯏ. ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯥꯟꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯄꯥꯞ ꯇꯧꯔꯒ ꯑꯗꯨꯒꯤ ꯎꯍꯩꯗꯣ ꯆꯥꯕꯁꯤ ꯌꯥꯗꯦ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯁꯒꯗꯨꯁꯤꯡꯅ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛꯁꯤꯜꯂꯝꯃꯤ. ꯃꯈꯣꯏꯅ ꯃꯄꯥꯟꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯌꯦꯡꯕ ꯌꯥꯔꯝꯃꯤ. ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯕꯨ ꯆꯪꯍꯜꯂꯝꯗꯦ.
ꯃꯔꯝꯗꯤ ꯄꯥꯞ ꯇꯧꯔꯕꯗꯤ ꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯥꯝꯒꯤ ꯄꯥꯞ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯐꯣꯜ ꯐꯪꯒꯦ ꯍꯥꯏꯕꯁꯦ ꯔꯣꯃꯤꯌꯣ 5:12 ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯄꯥꯞ ꯇꯧꯗꯨꯅ ꯇꯥꯌꯣꯡ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯥꯞ ꯆꯠꯂꯛꯈꯤ ꯄꯥꯞ ꯇꯧꯗꯨꯅ ꯑꯁꯤꯕ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯇꯧꯔꯦ ꯄꯥꯞ ꯇꯧꯗꯨꯅ ꯑꯁꯤꯕꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯪꯗꯔꯦ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯕꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞ ꯇꯥꯍꯜꯂꯦ ꯑꯗꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯄꯥꯞꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯁꯤꯕ ꯑꯣꯏꯔꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕꯁꯦ ꯁꯤꯁꯅꯨ ꯍꯥꯏꯅ ꯁꯦꯝꯕꯤꯈꯤꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯗꯨꯅ ꯁꯤꯕ ꯅꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ ꯄꯥꯝꯕꯤꯁꯤꯡꯅ ꯁꯤꯕ ꯅꯥꯏꯔꯤꯕ ꯖꯤꯕ ꯄꯥꯟꯕꯁꯤꯡꯅ ꯁꯤꯕ ꯅꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯕꯤꯒ꯭ꯌꯥꯅꯤꯁꯤꯡꯅ ꯍꯥꯏ ꯀꯔꯤ ꯃꯔꯝ ꯄꯤꯒꯅꯤ ꯁꯤꯕ ꯅꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯦꯜ ꯁꯤꯕꯩꯅꯤ ꯀꯔꯤꯒꯤꯗꯃꯛ ꯁꯦꯜ ꯁꯤꯕ ꯅꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏ ꯁꯦꯜ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤꯡ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯑꯁꯤꯕ ꯁꯦꯜꯒ ꯑꯍꯤꯡꯕ ꯁꯦꯜꯒꯤ ꯃꯁꯤꯡꯗꯤ ꯑꯁꯤꯕ ꯁꯦꯜꯒꯤ ꯃꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯑꯍꯤꯡꯕ ꯁꯦꯜꯒꯤ ꯃꯁꯤꯡꯗꯒꯤ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯤꯔꯤꯕꯅꯤ ꯁꯦꯜ ꯍꯥꯏꯕꯁꯤꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯞ ꯇꯧꯕꯗꯨꯒꯤ ꯐꯜꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣ 3:23 ꯍꯥꯏ ꯃꯔꯝꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯇꯧꯔꯦ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯠꯊꯔꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯥꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯏꯁꯣꯔꯒ ꯃꯥꯟꯅꯅ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯊꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯧꯖꯤꯛ ꯇꯧꯕ ꯄꯥꯝꯕꯁꯤ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯉꯥꯛꯇ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯑꯗꯨꯒ ꯄꯥꯞꯀꯤ ꯑꯇꯣꯡꯃꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯁꯤ ꯔꯣꯃꯤꯌꯣ 6:23 ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯄꯥꯖꯔꯛꯀꯦ ꯔꯣꯃꯤꯌꯣ 6:23 ꯏꯪꯂꯤꯁꯇ ꯄꯥꯒꯦ for the wages of sin is death ꯃꯔꯝꯗꯤ ꯄꯥꯞꯀꯤ ꯑꯇꯣꯡꯃꯟꯗꯤ ꯑꯁꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯔꯤꯕꯅꯤ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯅꯤꯁꯨꯕ ꯑꯍꯥꯟꯕ ꯁꯤꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯅꯤꯁꯨꯕ ꯁꯤꯕ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯔꯤꯕꯁꯤꯗꯤ ꯑꯍꯥꯟꯕ ꯁꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯚꯥꯞ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯅꯩꯅꯁꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯔꯝ ꯍꯪꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯈꯛꯇꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯁꯤ ꯄꯤꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯄꯥꯞ ꯇꯧꯕꯒꯤ ꯑꯇꯣꯡꯃꯟꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯏꯐꯗꯥꯝꯅ ꯄꯥꯞ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤꯗꯒꯤ ꯂꯤꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯟꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯅꯪꯂꯤꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯈꯜ ꯀꯌా ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯀꯦꯟꯁꯔ ꯑꯦꯗꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯃꯦꯠ ꯀꯥꯎ ꯗꯤꯖꯤꯁ ꯍꯥꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯃꯈꯜ ꯀꯌꯥꯒꯤ ꯍꯥꯔꯠꯀꯤ ꯗꯤꯖꯤꯁ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯂꯩꯅꯥ ꯃꯈꯜ ꯑꯗꯨꯒ ꯇꯤꯟꯅꯥ ꯃꯈꯜꯅ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯄꯥꯞꯀꯤ ꯑꯇꯣꯡꯃꯟꯗꯤ ꯁꯤꯕꯅꯤ ꯄꯥꯞ ꯇꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯏꯁꯣꯔꯅ ꯁꯥꯞ ꯄꯤꯕꯁꯦ ꯅꯣꯡꯃ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯞꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯅꯩꯅꯒꯅꯤ ꯑꯁꯤꯒꯨꯝꯕ ꯁꯤꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯈꯤꯕ ꯑꯔꯥꯡ ꯈꯨꯕꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯃꯤꯟꯅꯔꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯥꯏꯅꯔꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ
ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥ, ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯩꯇꯥꯟꯅ ꯏꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇ ꯇꯥꯍꯟꯈꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏꯔꯤꯕꯁꯦ ꯄꯥꯞ ꯇꯧꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯂꯥꯛꯏꯕꯁꯦ ꯄꯥꯞ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯏꯄꯥ ꯏꯁꯣꯔ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯪꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯁꯨ ꯅꯍꯥꯛꯅ ꯀꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ, ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕ ꯑꯔꯥꯟ ꯈꯨꯒꯨꯝꯕꯗ ꯑꯃꯨꯛ ꯍꯟꯅꯕ ꯂꯝꯕꯤ ꯑꯗꯨ ꯅꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯎꯠꯄꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯥꯃꯦꯟ꯫